ꯐꯌꯦꯡꯗ ꯌꯨꯝ ꯄꯥꯟꯕ ꯅꯨꯄꯤ ꯑꯃ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯃꯤꯅꯨꯡꯁꯤ ꯂꯩꯇꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯁꯦꯛꯃꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤ ꯀꯣꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯍꯥꯟꯅꯒꯤ ꯑꯦꯝꯑꯦꯜꯑꯦ ꯅꯤꯡꯊꯧꯖꯝ ꯕꯤꯔꯦꯟꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯔꯛꯂꯤ꯫ ꯉꯁꯤ ꯂꯝꯐꯦꯜꯄꯥꯠꯇ ꯂꯩꯕ ꯃꯍꯥꯛꯀꯤ ꯌꯨꯝꯗ ꯄꯥꯡꯊꯣꯛꯄ ꯄꯥꯎꯒꯤ ꯃꯤꯐꯝ ꯑꯃꯗ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯗꯨꯅ ꯃꯍꯥꯛꯅ ꯍꯥꯏ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯑꯦꯇꯦꯛ ꯑꯗꯨ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯁꯤꯒꯨꯝꯕ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯀꯌꯥ ꯆꯠꯊꯔꯕ ꯐꯥꯎꯕ ꯂꯩꯉꯥꯛꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ? ꯂꯝꯗꯝ ꯑꯁꯤꯗ ꯊꯥ ꯈꯔꯒꯤ ꯃꯅꯨꯡꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯟꯍꯟꯒꯅꯤ ꯍꯥꯏꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯐꯣꯡꯗꯣꯛꯈꯤꯕ ꯑꯗꯨꯒ ꯃꯇꯝ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯗ꯭ꯔꯣꯟ ꯁꯤꯖꯤꯟꯅꯗꯨꯅ ꯑꯦꯇꯦꯛ ꯆꯠꯊꯔꯛꯂꯤꯕ ꯑꯁꯤꯗ ꯀꯔꯝꯕ ꯇꯪꯗꯨ ꯂꯩꯇꯥꯕ ꯍꯟꯖꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯁꯤ ꯍꯪꯕ ꯌꯥꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯤ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯇꯥꯛꯄꯗꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯂꯩꯉꯥꯛꯂꯣꯟ ꯍꯩꯇ꯭ꯔꯦ ꯇꯥꯛꯄꯅꯤ꯫ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡꯒꯤꯗꯃꯛ ꯁꯦꯟꯇꯔꯅ ꯂꯨꯄꯥ ꯀ꯭ꯔꯣꯔ 200ꯒꯤ ꯃꯇꯦꯡ ꯄꯤꯔꯛꯈꯤꯕ ꯍꯥꯏꯕꯗꯨ ꯀꯗꯥꯏꯗ ꯊꯝꯈ꯭ꯔꯕꯒꯦ? ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ ꯀꯗꯥꯏꯗ ꯁꯤꯖꯤꯟꯅꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯏꯟꯀ꯭ꯋꯥꯏꯔꯤ ꯀꯃꯤꯇꯤ ꯑꯃ ꯁꯦꯝꯂꯒ ꯊꯤꯖꯤꯟꯍꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯤ꯫ ꯀꯨꯀꯤ ꯐꯨꯔꯨꯞꯀꯤ ꯃꯤꯑꯣꯏ ꯀꯌꯥꯅ ꯅꯨꯃꯤꯠ ꯈꯔꯒꯤ ꯃꯃꯥꯡꯗ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯔꯦꯂꯤ ꯆꯠꯈꯤꯕ ꯑꯗꯨ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯊꯤꯡꯕ ꯉꯝꯈꯤꯗꯕꯅꯣ? ꯇꯝꯄꯥꯛꯇ ꯄꯥꯡꯊꯣꯛꯈꯤꯕ ꯔꯦꯂꯤꯁꯤꯡꯗꯗꯤ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯑꯁꯣꯛ ꯑꯄꯟ ꯀꯌꯥ ꯌꯥꯎꯈꯤꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯂꯩꯇꯥꯅ ꯃꯍꯧꯁꯥꯒꯨꯝ ꯍꯤꯡꯕ ꯉꯝꯅꯕ ꯏꯔꯥꯡ ꯑꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯕꯤꯌꯨ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯔꯤꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯟꯗꯤꯌꯥꯒꯤ ꯍꯧꯖꯤꯛ ꯑꯦꯂꯥꯏꯠ ꯁꯔꯀꯥꯔꯁꯤꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯃꯅꯨꯡꯗ ꯃꯅꯤꯄꯨꯔ ꯄ꯭ꯔꯖꯥ ꯌꯥꯝꯅ ꯋꯥꯍꯟꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ? ꯊꯕꯛ ꯇꯧꯕ ꯍꯩꯇꯕ ꯇꯥꯔꯒꯗꯤ ꯃꯨꯈ꯭ꯌ ꯃꯟꯇ꯭ꯔꯤ ꯑꯣꯏꯕ ꯇꯣꯛꯄꯤꯔꯣ ꯍꯥꯏꯅ ꯉꯁꯥꯏ ꯍꯥꯏꯖꯈꯤꯕ ꯋꯥꯐꯝꯗꯨ ꯑꯃꯨꯛ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯖꯔꯒ ꯍꯥꯏꯖꯔꯤ꯫ ꯆꯤꯡꯒꯤ ꯂꯝꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯕꯗꯤ ꯀꯨꯀꯤ ꯂꯝꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯕꯁꯨ ꯀꯨꯀꯤꯒꯤ ꯅꯍꯥꯔꯣꯟꯁꯤꯡꯒꯤ ꯅꯣꯡꯃꯩꯁꯤꯡꯗꯤ ꯃꯈꯣꯏ ꯐꯒꯠꯇꯦ꯫ ꯁꯣꯐꯤꯁꯇꯤꯀꯦꯠ ꯑꯣꯏꯕ ꯑꯥꯔꯝꯁ ꯃꯌꯥꯝ ꯂꯩ꯫ ꯇꯝꯄꯥꯛꯀꯤꯗ ꯏꯔꯥꯡ ꯊꯣꯛꯄ ꯇꯥꯔꯗꯤ ꯉꯔꯥꯡꯁꯨ ꯑꯣꯄꯔꯦꯁꯟ ꯆꯪꯅꯕ ꯍꯣꯠꯅꯩ꯫ ꯑꯗꯨꯕꯨ ꯀꯔꯤꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯣ? ꯀꯨꯀꯤꯒꯤ ꯂꯝꯗꯅ ꯑꯣꯄꯔꯦꯁꯟ ꯅꯤꯡꯊꯤꯅ ꯇꯧꯗꯕ, ꯇꯝꯄꯥꯛꯀꯤ ꯂꯝꯗꯅ ꯑꯣꯄꯔꯦꯁꯟ ꯇꯧꯔꯒ ꯐꯥꯅꯕ ꯍꯣꯠꯅꯕ, ꯅꯣꯡꯃꯩ ꯂꯧꯈꯠꯅꯕ ꯍꯣꯠꯅꯕ ꯇꯧꯔꯤꯁꯤꯅ ꯃꯔꯝ ꯀꯔꯤꯒꯤꯅꯣ? ꯑꯁꯤ ꯃꯤꯠꯌꯦꯡ ꯂꯥꯏꯌꯦꯡ ꯆꯨꯝꯗꯦ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯅꯤꯡꯊꯤꯅ ꯃꯨꯟꯅ ꯌꯦꯡꯕ ꯆꯨꯝꯕꯒꯤ ꯇꯉꯥꯏꯐꯗꯕ ꯑꯃ ꯂꯩ꯫